ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯦ ꯁꯨꯝ ꯑꯩ ꯄꯣꯠꯆꯩ ꯑꯃ ꯀꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯩꯔꯦꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯕꯣꯌꯥꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯕ꯭ꯂꯣꯛ ꯑꯣꯏ ꯀꯩ ꯑꯣꯏ ꯁꯨꯝ ꯁꯦꯝꯃꯛꯀꯦ ꯍꯥꯏꯕꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗꯣ ꯏꯁꯥ ꯉꯝꯗꯗꯅꯀꯣ ꯍꯥꯏꯕꯗꯤ ꯏꯁꯥ ꯉꯝꯗꯗꯅ ꯍꯥꯏꯕꯗꯤ ꯊꯥꯎ ꯀꯩꯀꯥ ꯑꯗꯨꯝ ꯆꯥꯃꯟꯕꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕ꯭ꯂꯣꯛ ꯑꯣꯏ ꯀꯩ ꯉꯁꯤ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯁꯤꯁꯨ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯒ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯌꯥꯃꯨꯛ ꯁꯦꯡꯒꯦ ꯍꯥꯏꯕꯗꯣ 1600 ꯃꯨꯛ ꯄꯤꯕꯀꯣ ꯁꯤꯒꯤ ꯄꯣꯠꯆꯩꯁꯦ ꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯃꯌꯥꯝ ꯑꯅꯝꯕꯅ ꯃꯨꯛꯕꯥꯡꯀꯔꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯅ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯀꯌꯥꯃꯨꯛ ꯁꯦꯡꯕꯖꯥꯠꯅꯣ ꯃꯣꯏꯒꯤꯗꯣ ꯀꯌꯥꯃꯨꯛ ꯐꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯀ꯭ꯋꯥꯂꯤꯇꯤꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯗ ꯕ꯭ꯂꯣꯛ ꯀꯩꯀꯥ ꯁꯨꯝ ꯀꯌꯥꯃꯨꯛ ꯁꯦꯡꯒꯦ ꯍꯥꯏꯕꯗꯣ ꯁꯨꯝ ꯇꯦꯁ ꯇꯧ ꯌꯦꯡꯁꯤ ꯃꯌꯥꯝ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣ ꯁꯤꯒꯤꯁꯦ ꯑꯩ ꯅꯍꯥꯟꯃꯨꯛ ꯂꯧꯕꯨꯗꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯨꯟꯅꯗꯤ ꯌꯦꯡꯍꯧꯗ꯭ꯔꯦꯕꯀꯣ 시기세 시니면 보야 유니버셜 하이제 시 오이도이네버거 보야 M1 Pro 2 하이 마만도 루파 리싱 아마가 꺄노 삐비네버거 모이나 그냥 타간다 시다 레이랍니도 아생버들이 3000 묵 하이다래거 시다 레이세 아생버들이 3000 묵 삐비잖네버거 아도 ꯑꯩꯅ ꯀꯛꯄꯗꯗꯤ ꯂꯨꯄꯥ ꯀꯌꯥꯅꯣ 1,400 ꯑꯗꯨꯃꯥꯏꯅ ꯀꯛꯑꯦꯕꯀꯣ ꯁꯤꯅꯤꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤ ꯑꯩ ꯍꯥꯟꯅꯒꯤ ꯑꯃꯗꯣ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯃꯒꯤꯅꯦꯕꯀꯣ ꯃꯥꯅ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯁꯦꯝꯃꯝꯕꯒꯤ ꯃꯥ ꯁꯤꯖꯤꯟꯅꯗ꯭ꯔꯦꯅ ꯑꯩꯅ ꯂꯧꯍꯧꯕꯅꯦꯕ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯣꯅꯀꯣ ꯁꯤ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏꯁꯤꯗ ꯀꯩꯅꯣꯝꯃꯗꯤ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯒꯤ ꯃꯈꯣꯜꯗꯣ ꯚꯣꯀꯦꯜꯒꯤ ꯍꯥꯏꯇꯥꯔꯦ ꯑꯁ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯅ ꯁꯤꯁꯦ ꯑꯣꯏꯗꯧ ꯃꯥꯜꯂꯤ -10 dB ꯍꯥꯏꯔꯤꯁꯦ ꯁꯤꯗ ꯚꯣꯀꯦꯜ ꯁꯦꯝꯗꯣꯏ ꯃꯥꯜꯂꯦ ꯀꯦꯃꯦꯔꯥꯒꯤꯁꯨ ꯌꯥ ꯃꯥꯜꯂꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤ ꯇꯦꯁ ꯇꯧ ꯌꯦꯡꯁꯦꯕꯀꯣ ꯃꯔꯤꯗꯤ ꯌꯥꯝ ꯁꯥꯡ ꯃꯥꯜꯂꯦ ꯇꯨ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯀꯩꯅꯣꯝꯃ ꯂꯁꯤꯡꯃ ꯃꯥꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯀꯩꯅꯣꯗꯣ ꯁꯤ ꯂꯩꯗꯣ ꯁꯤꯅ ꯌꯥꯝ ꯁꯤꯃ ꯁꯤꯗ ꯍꯥꯞꯄꯦ ꯃꯌꯥꯝ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯇꯦꯁ ꯇꯧ ꯌꯦꯡꯁꯤꯅ ꯍꯥ ꯃꯌꯥꯝ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯁꯤꯗ ꯊꯦꯠꯂꯦꯕꯀꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯞꯄꯒ ꯍꯥꯞꯇꯕꯒ ꯃꯇꯝꯗ ꯀꯔꯝꯕꯅ ꯁꯦꯡꯉꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯞꯄꯨꯅꯤ ꯁꯦꯡꯕꯨꯗꯤ ꯁꯦꯡꯒꯅꯤ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯤ ꯑꯁꯤꯗ ꯀꯥꯏ ꯆꯠꯒꯦ ꯁꯥꯡꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦ ꯃꯔꯤꯁꯦ ꯁꯤꯒꯤꯁꯦ ꯃꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯃꯤꯁꯦ -10 dB ꯍꯥꯏꯔꯤꯁꯤꯅꯦꯕꯀꯣ -10 dB ꯑꯗꯨ ꯑꯣꯟ ꯑꯣꯐ ꯇꯧ ꯌꯦꯡꯁꯤꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯈꯣꯟꯗꯣ ꯑꯃꯁꯤꯅ ꯅꯣꯏꯁ ꯀꯩꯀꯥ ꯂꯧꯊꯣꯛꯄꯩ ꯑꯣꯏꯔ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩ ꯃꯊꯦꯜ ꯊꯣꯡꯒꯦ ꯍꯥꯏꯅꯣꯕ ꯀꯩ ꯃꯊꯦꯜ ꯊꯣꯡꯒꯦ ꯍꯥꯏꯅꯣꯕ ꯌꯥꯝꯅ ꯍꯪꯗꯣꯡꯅ ꯃꯩ ꯇꯤꯛꯄꯩ ꯐꯤꯕꯝꯗꯨꯅꯤ ꯃꯥ ꯐꯝꯃꯝꯃꯤꯁꯦ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯆꯝꯐꯨꯠꯀ ꯏꯔꯣꯟꯕꯒ ꯆꯝꯐꯨꯠꯀ ꯏꯔꯣꯟꯕꯒ ꯁꯤꯗ ꯍꯥꯏꯔꯨꯅꯦ ꯁꯦꯡꯕ꯭ꯔꯥ ꯃꯥꯜꯂꯦ ꯇꯥꯕ ꯇꯥꯗꯕꯤꯗꯣ ꯆꯝꯐꯨꯠꯀ ꯏꯔꯣꯟꯕꯒ ꯍꯧꯖꯤꯛ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯇꯦꯁ ꯇꯧꯕ ꯑꯣꯏꯅꯀꯣ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦꯕꯀꯣ ꯃꯊꯪꯒꯤ ꯃꯨꯛꯕꯥꯡꯗ ꯅꯪ ꯌꯥꯝꯅ ꯆꯥꯕ ꯉꯝꯗ꯭ꯔꯥ ꯉꯝꯃꯅꯤꯕ ꯅꯍꯥꯟ ꯀꯃꯦꯟꯗ ꯑꯃ ꯄꯤꯔꯛꯄꯗꯣ ꯅꯪ ꯈꯪꯉꯦꯗꯅ ꯑꯗꯨ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯥꯎꯗꯅꯀꯣ ꯃꯥꯅꯀꯣ ꯑꯗꯣ ꯃꯉꯣꯟꯗ ꯈꯔ ꯍꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯒꯗꯤ ꯌꯥꯝ ꯄꯤꯖꯔꯗꯕꯅꯦ ꯃꯥꯗꯣ ꯍꯧꯖꯤꯛꯇꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤꯅꯀꯣ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯁꯨꯝ ꯕ꯭ꯂꯣꯛ ꯑꯣꯏ ꯀꯩ ꯑꯣꯏ ꯁꯨꯝ ꯅꯝꯃꯛꯀꯦ ꯃꯌꯥꯝ